Thoubal District Police ki team na PREPAK ki cadre khara Salungpham area da extortion tawbagi lakle haiba pau phangbadagi police na mafam aduda changsiluba matamda makoina police da nongmai kapthorakpadagi handuna kapada thoudok adu thokibani thoudok aduda laishram prem kowa miyoi ama leikhidabani haina DIG Range-II Jogeschandra Haobijam na fongdorakli ngasi nungtil Thoubal SP ki conference hall da pangthokpa pau mi singa unaba mada DIG Range-II Jogeschandra makha taraduna makoi adu kakching khunauda leiramlaga Salungpham tana lakibani thoudok asigi matangda forensic examination tawba pumnamak loire amadi farabasing adugi wahang pahong tawduna tigatpagi thabak yamna kanna chathari leikhidaba angang asi chahi asigi June thadagi school da karakhidraba angang ni aduga mahak khul ngakpa nate PREPAK te yauraga loop asigi cadre ama oiri haiba asi police ke investigation degi fangbangam le haiki thoudok asigi matangda tongan ba maikei degi lanna haijilakpa kaya ama thengnare adubu police ki oinadi miyamgi punsi amasung lanthum ngakpa haibasi tawdaba yadraba thabakni case asida miyamna pendaba leiragadi police headquarter da haijaraga CVI natraga NIA da investigation tawge harabasu tawhanbiro haiki District Police Thoubal gi SP amadi police personnel na niyom chubna miyamgi punsi amadi lanthum ngaknaba tawriba thabak asida lana uhananaba hotnaduna Lanna Sandokpa Toubiganu fariba miyoi taruk adu hojik police custody da leiribani makoi tha sigi tang kun humdoi da court ta puthoklaga achum aram court na lepkadaba thabakni case asi court ki khutta leikrabani haina fongdoki Salungpham da thokiba thoudok adu PREPAK ki cadre khara Salungpham area da extortion tawbagi lai haiba pau phangdagi police team na mafam do changna tamda lai ba cadre singuna ni kapthokpadagi koi police na retaliate tawda thokiba thoudok ni aduga odo da lesson prem kowa nga ama leikhidabani makoi do kakching khunu da leiramaga kakching khunu doji Salungpham tan lakpani dina aduga hojik moi do koi forensic examination ke ama tawdun lore dagi phariba mi oi sing dugi interrogation statement matang laudana investigation tawdana matang chathari masi matang da akhoi lanna police torba thabak stage da investigation kaya ama hajil da pathenare aduna akhoi police ki di police na life and property of the public na knowledge of police na tawriba thabak ni aduna masleja akhoi amana haiba mayamdu kanagomana tawriba thabak da investigation tawriba da pen da leragana yesasi police headquarter da post of biraga CBI na to NIA na investigation tawnaba tawgesu tawbiro aduga masi akhoi district police Thoubal gi police personnel sing SP the officer sing mayamna niyom chumna koi thabak tawjaba aduga life and property of the public ki ngak tan lejari ba singsina tawbodaicha serana topa magi mida unna bhonna besi masim tangi tawbiganu aduga haiba phariba taruk sing adu koi police custody da leibani aduga lagiba tang kulum doida court puthoga magi achum maran hearing tawgadabani aduga court na lekadawa magi domain of the court leigrabo poni